ꯃꯌꯥꯝ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤꯅꯤꯀꯣ 10 ꯖꯨꯟ 2026ꯀꯤ ꯅꯨꯃꯤꯠꯇ ꯅꯥꯒꯥꯒꯤ ꯃꯤ 6ꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯉꯤꯀꯣ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯂꯝꯕꯤ ꯊꯤꯡꯈꯤꯕꯁꯦ ꯉꯁꯤꯐꯥꯎ ꯍꯥꯡꯗꯦꯀꯣ ꯃꯌꯥꯝ ꯃꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯣꯠ ꯆꯩꯁꯦ ꯌꯥꯝꯅ ꯀꯟꯅ ꯃꯃꯜꯁꯦ ꯇꯥꯡꯈꯠꯂꯛꯑꯦꯕꯀꯣ ꯃꯌꯥꯝ ꯃꯁꯤꯒꯤ ꯕꯟꯁꯤꯅ ꯃꯤꯆꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯑꯋꯥꯕ ꯇꯥꯔꯦꯕꯀꯣ ꯃꯌꯥꯝ ꯅꯥꯒꯥꯒꯤ ꯃꯤ 6 ꯍꯠꯈꯤꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 4 ꯑꯃꯁꯨ ꯑꯄꯨꯟꯕ ꯐꯣꯔꯁꯦꯁ ꯃꯈꯩꯅ ꯑꯆꯧꯕ ꯑꯦꯛꯁꯟ ꯑꯃ ꯂꯧꯈꯠꯂꯒ ꯐꯥꯈꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯉꯁꯤꯐꯥꯎ ꯀꯔꯤꯒꯤꯅꯣ ꯂꯝꯕꯤꯁꯦ ꯍꯥꯡꯗꯔꯤꯕꯁꯦ ꯅꯥꯒꯥꯃꯩꯒꯤ ꯑꯄꯥꯝꯕꯁꯤꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯔꯝꯗ ꯁꯔꯀꯥꯔꯅ ꯀꯔꯤ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯋꯥꯁꯦ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯋꯥꯍꯪꯅꯤꯀꯣ ꯃꯌꯥꯝ ꯅꯥꯒꯥꯃꯩꯅ ꯄꯥꯝꯂꯤꯕꯁꯦ ꯄꯣꯠꯂꯝ 4ꯅꯦꯕꯀꯣ ꯃꯌꯥꯝ ꯑꯃꯁꯨꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯀ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯒ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯀꯤ ꯑꯌꯥꯕ ꯄꯤꯈꯤꯕꯗꯣ ꯔद्द ꯇꯧ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯑꯅꯤꯁꯨꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞ KNFPꯕꯨ ꯑꯟꯂꯣꯐꯨꯜ ꯇꯦꯔꯣꯔꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯗꯤꯛꯂꯥꯔ ꯇꯧ ꯍꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯑꯍꯨꯝꯁꯨꯕꯗ ꯂꯩꯂꯣꯟ ꯋꯥꯏꯄꯩ ꯈꯨꯜꯒꯤ ꯄ꯭ꯔꯙꯥꯟꯕꯨ ꯑꯦꯔꯦꯁ ꯇꯧꯕꯤꯌꯨ ꯍꯥꯏꯀꯣ ꯃꯌꯥꯝ ꯃꯔꯝꯗꯤ ꯅꯥꯒꯥꯒꯤ ꯃꯤ ꯐꯥꯈꯤꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛꯇꯀꯣ ꯃꯔꯤꯁꯨꯕꯗ DCM ꯅꯦꯝꯆꯥꯖꯦꯟꯒꯤ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯦꯅ ꯀꯟꯅ ꯍꯥꯏꯔꯦꯕꯀꯣ ꯃꯌꯥꯝ ꯃꯔꯝꯗꯤ UNCꯅ ꯍꯥꯏꯀꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ KNFP ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯀ ꯃꯔꯤ ꯂꯩꯅꯩꯅ ꯃꯗꯨꯅ ꯃꯍꯥꯛ ꯁꯔꯀꯥꯔ ꯄꯥꯏꯕꯒꯤ ꯃꯇꯤꯛ ꯆꯥꯗꯦꯅ ꯍꯥꯏꯀꯣ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯍꯥꯏꯔꯤꯀꯣ ꯃꯁꯤ SOOꯁꯦ ꯔद्द ꯇꯧꯕꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛꯅꯦꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯅꯠꯇꯦꯅ ꯍꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯕꯨ NIAꯅ ꯃꯤꯍꯠꯄꯁꯤꯡꯗꯨꯗꯤ ꯐꯥꯈ꯭ꯔꯦꯅ ꯍꯥꯏꯕ ꯃꯁꯤꯒꯤ ꯂꯥꯟ ꯑꯁꯤꯗ ꯂꯥꯏꯔꯕ ꯌꯨꯝꯒꯤ ꯃꯤ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕ ꯇꯥꯍꯜꯂꯦꯀꯣ ꯃꯌꯥꯝ ꯃꯁꯤꯒꯤ ꯃꯔꯝꯗ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯀꯣꯃꯦꯟꯗ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯛꯎꯀꯣ